ꯃꯍꯧꯁꯥꯒꯨꯝ ꯑꯗꯣꯝ ꯐꯃꯨꯡꯗꯒꯤ ꯎꯏꯔꯤ ꯇꯧꯗꯨꯅ ꯗꯟꯗꯤ ꯑꯃꯒꯨꯝ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯁꯥꯗ ꯐꯥꯎꯔꯤ꯫ ꯑꯩꯒꯤ ꯆꯔꯥꯡꯅꯈ꯭ꯔꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯉꯁꯤꯗꯤ ꯏꯆꯤꯛ ꯆꯤꯛꯄꯒꯨꯝ ꯇꯧꯏ꯫ ꯇꯧꯕ ꯅꯠꯇꯦ, ꯇꯁꯦꯡꯅ ꯀꯅꯥꯝꯇ ꯍꯦꯛ ꯎꯒꯦ ꯐꯪꯗꯦ꯫ ꯍꯥꯟꯅꯒꯨꯝ ꯋꯥꯀꯤꯡ ꯆꯠꯄꯒꯤ ꯗ꯭ꯔꯦꯁ ꯐꯠ ꯁꯦꯠꯆꯤꯟꯗꯨꯅ ꯊꯣꯡꯒꯥꯟꯗ ꯇꯍꯥ ꯆꯦꯟꯊꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯇꯨꯝꯗꯅ ꯃꯉꯛꯅꯈ꯭ꯔꯦ꯫ ꯑꯉꯛꯄꯅ ꯏꯁꯥꯁꯤ ꯒ꯭ꯌꯥꯟꯃꯦꯟ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯛ ꯆꯤꯟꯈ꯭ꯔꯕ ꯁꯤꯇꯤꯒꯤ ꯂꯝꯕꯤ ꯑꯗꯨ ꯇꯨꯃꯤꯠ ꯑꯃꯐꯥꯎ ꯄꯥꯏꯔꯝꯗꯦ꯫ ꯑꯩ ꯅꯠꯇꯅ ꯃꯤ ꯍꯥꯏꯕ ꯖꯤꯕ ꯑꯃꯠꯇ ꯆꯠꯂꯝꯗꯦ, ꯂꯩꯔꯝꯗꯦ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯔꯣꯏꯕ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯈꯜꯂꯁꯤ, ꯑꯗꯣꯝ ꯀꯔꯤ ꯇꯧꯒꯅꯤ ꯑꯃꯁꯨꯡ ꯀꯔꯝꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕꯗꯨ ꯄꯨꯖꯔꯛꯂꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯃꯈꯥꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯕꯇꯟ ꯑꯁꯤ ꯑꯃꯨꯛꯇꯪ ꯅꯝꯕꯤꯗꯨꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯦꯜ ꯑꯗꯨ ꯑꯣꯟ ꯇꯧꯕꯤꯌꯨ꯫ ꯚꯥꯏꯔꯁ ꯁꯟꯗꯣꯔꯛꯄꯗꯒꯤ ꯅꯠꯇ꯭ꯔꯒ ꯖꯣꯝꯕꯤꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯅꯠꯇ꯭ꯔꯒ ꯑꯦꯂꯤꯌꯟꯁꯤꯡꯅ ꯅꯩꯔꯛꯄꯗꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯃꯤꯑꯣꯏ 7.8 ꯕꯤꯂꯤꯌꯟ ꯄꯨꯂꯞ ꯊꯨꯞꯆꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯑꯗꯣꯝꯗꯤ ꯗꯥꯎ ꯌꯥꯕꯗꯒꯤ ꯍꯥꯏꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯗꯥꯎ ꯌꯥꯗꯕꯗꯒꯤ ꯑꯣꯏꯗꯧꯔꯤꯕ꯭ꯔꯥ? ꯃꯁꯤꯒꯤ ꯃꯔꯛꯇ ꯆꯤꯠꯊꯍꯧꯏ꯫ ꯍꯧꯖꯤꯛ ꯑꯗꯣꯝ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯖꯤꯕꯁꯤꯒꯤ ꯏꯔꯣꯏ ꯂꯣꯏꯕ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯇꯧꯒꯅꯤ? ꯀꯔꯝꯅ ꯍꯤꯡꯒꯅꯤ? ꯀꯗꯥꯏꯗ ꯂꯩꯒꯅꯤ? ꯑꯍꯥꯟꯕꯗ, ꯑꯗꯣꯝ ꯍꯧꯖꯤꯛꯇꯤ ꯂꯩꯅꯤꯡꯕ ꯌꯨꯝ ꯑꯃꯍꯦꯛꯇꯗ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯨꯕꯗ ꯀꯅꯥꯝꯇꯅ ꯀꯔꯤꯝꯇ ꯍꯥꯏꯔꯛꯂꯔꯣꯏ꯫ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯑꯗꯣꯝꯒꯤꯅꯤ, ꯌꯨꯝ ꯄꯨꯝꯅꯃꯛ ꯑꯗꯣꯝꯒꯤꯅꯤ꯫ ꯉꯜꯂꯤꯉꯩꯗꯗꯤ ꯁꯤꯇꯤꯗ ꯂꯩꯕꯅ ꯑꯗꯣꯝꯗ ꯌꯥꯏꯐꯒꯅꯤ, ꯃꯔꯝꯗꯤ ꯑꯗꯣꯝ ꯆꯥꯅꯤꯡꯉꯥꯏ ꯋꯥꯠꯂꯣꯏ꯫ ꯆꯪꯅꯤꯡꯕ ꯒ꯭ꯔꯣꯁꯔꯤ ꯁ꯭ꯇꯣꯔꯗ ꯆꯪꯗꯨꯅ ꯑꯄꯥꯝꯕ ꯄꯣꯠ-ꯆꯩ, ꯑꯆꯥ-ꯑꯊꯛ ꯂꯧꯔꯨꯕ ꯑꯗꯣꯝꯒꯤ ꯀꯨꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯍꯥꯟꯅꯒꯤ ꯁꯤꯇꯤꯗꯨꯗꯤ ꯑꯣꯏꯔꯔꯣꯏ꯫ ꯌꯦꯡꯁꯤꯟꯕꯤꯔꯛꯇ꯭ꯔꯕꯗ ꯌꯨꯝ ꯕꯤꯜꯗꯤꯡꯁꯤꯡ ꯃꯟꯊꯔꯛꯀꯅꯤ, ꯀꯣꯜꯍꯤꯡ ꯀꯥꯁꯜꯂꯛꯀꯅꯤ, ꯂꯝꯕꯤꯁꯤꯡ ꯆꯦꯛꯈꯥꯏꯔꯛꯀꯅꯤ, ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯛꯀꯅꯤ, ꯑꯃꯁꯨꯡ ꯅꯥꯄꯤ-ꯁꯤꯡꯅꯥ ꯁꯣꯡꯖꯜꯂꯛꯀꯅꯤ꯫ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗꯗꯤ ꯁꯤꯇꯤꯁꯤꯡ ꯌꯦꯡꯁꯤꯟꯕꯤꯔꯛꯇ꯭ꯔꯕꯗ ꯐꯤꯚꯝ ꯇꯥꯔꯛꯂꯔꯣꯏ꯫ ꯃꯁꯤꯒꯤ ꯇꯥꯟꯖꯥꯁꯤꯗꯗꯤ ꯑꯗꯣꯝ ꯆꯤꯡ ꯃꯥꯏꯀꯩ ꯄꯥꯛꯅꯕ ꯍꯣꯠꯅꯔꯛꯀꯅꯤ꯫ ꯃꯁꯤꯅ ꯏꯁꯤꯡ ꯆꯥꯎꯕꯗꯒꯤ ꯀꯟꯒꯅꯤ ꯑꯃꯁꯨꯡ ꯋꯥꯈꯜ ꯏꯪꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯂꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡꯁꯤꯗꯗꯤ ꯁꯤꯇꯤꯗ ꯂꯩꯔꯨꯕꯒꯗꯤ ꯈꯔ ꯈꯦꯠꯅꯔꯒꯅꯤ꯫ ꯂꯝꯒꯤ ꯁꯥꯁꯤꯡꯒ ꯌꯨꯝꯂꯣꯟꯅꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯗꯣꯝ ꯐꯖꯅ ꯐꯦꯟꯁꯤꯡ ꯈꯥꯗꯨꯅ ꯏꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯄꯥꯝꯕꯩꯁꯤꯡ ꯌꯥꯠꯄ ꯍꯧꯔꯛꯀꯅꯤ꯫ ꯑꯅꯤꯁꯨꯕꯗ, ꯑꯗꯣꯝ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯆꯥꯅ ꯊꯛꯅꯕ ꯍꯥꯟꯅ ꯄꯩꯁꯤꯟꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯒ꯭ꯔꯣꯁꯔꯤ ꯁ꯭ꯇꯣꯔꯁꯤꯡꯗ ꯇꯥꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯁꯦꯟꯅꯕꯤꯅꯕ ꯂꯩꯔꯛꯇ꯭ꯔꯕꯗ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯥꯂꯦꯝꯗꯒꯤ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯁꯨ ꯃꯨꯠꯈ꯭ꯔꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯒ꯭ꯔꯣꯁꯔꯤ ꯁ꯭ꯇꯣꯔꯁꯤꯡꯗ ꯐ꯭ꯔꯤꯖꯔꯁꯤꯡ ꯃꯊꯧ ꯇꯧꯔꯛꯇꯕꯗꯒꯤ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯃꯅꯥ-ꯃꯁꯤꯡ, ꯑꯆꯥ-ꯑꯊꯛꯁꯤꯡꯗꯤ ꯄꯨꯝꯁꯤꯜꯂꯛꯀꯅꯤ꯫ ꯃꯇꯥꯡꯁꯤꯗꯗꯤ ꯑꯗꯣꯝ ꯀꯦꯟꯗ ꯄ꯭ꯔꯤꯖꯔꯕ ꯇꯧꯕ ꯑꯆꯥ-ꯑꯊꯛꯁꯤꯡꯗ ꯇꯥꯔꯛꯀꯅꯤ꯫ ꯉꯝꯃꯤꯈꯩ ꯄꯩꯁꯤꯟꯗꯨꯅ ꯊꯝꯒꯅꯤ꯫ ꯏꯁꯤꯡ ꯕꯣꯇꯜꯁꯤꯡ ꯃꯐꯝ ꯈꯪꯅ ꯇꯨꯡꯈꯠꯀꯅꯤ, ꯃꯔꯝꯗꯤ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯂꯩꯔꯛꯇ꯭ꯔꯕꯗ ꯇꯦꯞꯀꯤ ꯏꯁꯤꯡꯁꯨ ꯂꯦꯞꯈ꯭ꯔꯒꯅꯤ ꯑꯃꯁꯨꯡ ꯇꯨꯔꯦꯜꯁꯤꯡ, ꯄꯨꯈ꯭ꯔꯤꯁꯤꯡ ꯁꯦꯡꯕꯤꯔꯛꯇ꯭ꯔꯕꯗ ꯃꯣꯠꯁꯤꯜꯂꯛꯀꯅꯤ, ꯃꯍꯤꯛ ꯆꯦꯜꯂꯛꯀꯅꯤ꯫ ꯑꯍꯨꯝꯁꯨꯕꯗ, ꯃꯇꯝ ꯈꯔꯗꯤ ꯑꯗꯣꯝ ꯀꯨꯁꯤ ꯇꯧꯕꯗ ꯅꯨꯡꯉꯥꯏꯔꯝꯕ ꯌꯥꯏ, ꯄꯦꯟꯊꯣꯛꯑꯝꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯊꯥꯖꯕꯤꯌꯨ, ꯑꯅꯧꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯅ ꯑꯗꯣꯝ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯣꯠꯄ ꯍꯧꯔꯛꯀꯅꯤ꯫ ꯑꯗꯣꯝꯒꯤ ꯆꯔꯥꯡꯅꯈ꯭ꯔꯕ ꯏꯃꯨꯡ ꯃꯅꯨꯡ, ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯇ꯭ꯔꯕꯗ ꯃꯤꯠꯂꯨꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯄꯤꯔꯥꯡ ꯏꯍꯧꯔꯛꯀꯅꯤ꯫ ꯑꯗꯣꯝ ꯍꯥꯟꯅꯒꯨꯝ ꯁꯍꯔꯒꯤ ꯅꯤꯜ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯏꯇꯠ ꯇꯠꯇꯅ ꯇꯥꯅꯤꯡꯂꯛꯀꯅꯤ꯫ ꯑꯗꯣꯝ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯃꯛ ꯁꯣꯟꯊꯔꯛꯀꯅꯤ꯫ ꯃꯇꯥꯡꯁꯤꯗ ꯑꯗꯣꯝ ꯀꯔꯤ ꯇꯧꯒꯅꯤ? ꯑꯗꯣꯝ ꯑꯅꯧꯕ ꯍꯣꯕꯤꯁꯤꯡ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯒꯅꯤ, ꯑꯅꯧꯕ ꯁꯪꯁꯥꯔꯁꯤꯒ ꯆꯨꯁꯤꯟꯅꯕ ꯑꯅꯧꯕ ꯄꯨꯟꯁꯤꯔꯣꯜ ꯑꯃ ꯇꯝꯅꯕ ꯍꯣꯠꯅꯒꯅꯤ, ꯏꯁꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯐꯥꯊꯅꯕ ꯄꯥꯝꯕꯩ ꯀꯌꯥ ꯅꯩꯅꯒꯅꯤ, ꯏꯁꯥꯒ ꯆꯥꯟꯅꯕ ꯍꯨꯏꯕꯨ ꯑꯣꯏꯒꯦꯔꯥ ꯖꯤꯕꯁꯤꯡꯒ ꯂꯩꯃꯤꯟꯅꯒꯅꯤ꯫ ꯃꯁꯤꯅ ꯅꯥꯏꯇꯣꯝ ꯇꯥꯕ ꯑꯃꯁꯨꯡ ꯗꯤꯄ꯭ꯔꯦꯁꯟꯗꯒꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯤꯁꯨꯕꯗ, ꯑꯗꯣꯝꯅ ꯇꯨꯡꯁꯤꯟꯈꯤꯕ ꯏꯁꯤꯡ ꯕꯣꯇꯜꯁꯤꯡ, ꯑꯆꯥ-ꯑꯊꯛꯁꯤꯡ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗꯗꯤ ꯂꯣꯏꯁꯤꯜꯂꯛꯀꯅꯤ ꯑꯃꯁꯨꯡ ꯆꯥꯕꯗ ꯍꯛꯆꯥꯡ ꯁꯣꯛꯂꯛꯀꯅꯤ꯫ ꯃꯇꯥꯡꯁꯤꯗꯗꯤ ꯑꯗꯣꯝ ꯍꯤꯡꯅꯕꯒꯤꯗꯃꯛ ꯂꯧꯎ-ꯁꯤꯡꯎꯕ ꯍꯧꯔꯛꯀꯅꯤ, ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯊꯥꯕꯗ ꯀꯔꯤ ꯆꯪꯕ ꯇꯝꯕ ꯍꯧꯔꯛꯀꯅꯤ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯏꯇꯤꯍꯥꯁꯁꯤꯒꯤ ꯃꯨꯠꯂꯝꯗꯥꯏ ꯊꯥꯎꯃꯩ ꯑꯣꯏꯗꯨꯅ ꯑꯗꯣꯝ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯍꯤꯡꯂꯝꯃꯤ ꯈꯪꯅꯕ ꯍꯤꯡꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯂꯛꯄ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯅꯥꯏꯇꯣꯝ ꯍꯤꯡꯖꯕ ꯉꯝꯕ ꯖꯤꯕ ꯅꯠꯇꯦ, ꯄꯨꯂꯞ ꯈꯨꯟꯗꯥꯗꯨꯅ ꯍꯤꯡꯃꯤꯟꯅꯕꯅꯤ꯫ ꯆꯥꯎꯈꯠꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯡꯒ ꯇꯠꯅ-ꯊꯥꯅꯕ ꯌꯥꯗꯅ ꯂꯩꯔꯤ꯫
ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯏꯇꯣꯝꯇ ꯍꯥꯏꯕꯁꯤꯗ ꯇꯥꯔꯛꯂꯕꯗꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯑꯣꯏꯔꯛꯀꯅꯤ꯫ ꯅꯨꯡꯁꯤꯕꯤ ꯃꯥꯒ ꯇꯣꯏꯅ ꯈꯠꯅꯕꯤꯔꯨꯅꯨ꯫ ꯆꯔꯥꯡꯅꯈ꯭ꯔꯕ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯑꯗꯨꯕꯨ ꯌꯥꯔꯤꯕ ꯃꯈꯩ ꯂꯣꯏꯅꯕꯤꯌꯨ꯫ ꯌꯨꯝꯂꯣꯟꯅꯕꯒ ꯂꯝꯒꯤ ꯈꯠꯅꯕꯤꯔꯨꯅꯨ꯫ ꯌꯥꯔꯤꯕ ꯃꯈꯩ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯅ ꯄꯨꯝꯅꯃꯛꯇꯒꯤ ꯑꯊꯣꯏꯕꯅꯤ꯫ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯁꯦꯡꯕꯃꯛ ꯑꯣꯏꯅ ꯏꯁꯥꯗ ꯊꯣꯛꯑꯦ ꯍꯥꯏꯅ ꯈꯜꯂꯁꯤ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯖꯤꯕꯁꯤ ꯍꯤꯡꯂꯝꯃꯤ ꯇꯥꯛꯅꯕ ꯑꯗꯣꯝ ꯃꯊꯛꯀꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯍꯤꯡꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯀꯃꯦꯟꯠ ꯇꯧꯕꯤꯔꯝꯃꯨ꯫